Delhi ki Maharani Bagta Meitei nupi ama yamna singnaningai oiba maongda siramlle. Delhi ki Maharani Bagta Meitei nupi ama yamna singnaningai oiba maongda siramlle haina police ki paw amana hairi. Delhi ki Maharani Bag ki I love kilokari haina thaba laisang amagi manakta siduna leirambi Meitei nupi adugi maming Priyalakshmi Devi kawi apopa khangem jadu mani Mahak Bishnupur district ragi ni hairi. Singnaningai oiba maongda laikhidrabi Priyalakshmi Devi na siduna leiramliba mafam adugi manakta leiba asan be yum amagi ahum suba matholda leibani Mahak UP gi Noida da leiban Lenergizer kauba call center amada thabak tawraga leibani Mahak ngarang Mahak ki thabang mafam da lakte ngasi ayu angan bada Mahak na leiriba mafam dugi manakta siraga leirambani Police ki pauna makhata na hai lakhidrabi Priyalakshmi na leiriba dalan mathol adudagi chungtharakpa oigani masadagi suicide note amasu phangle loina na footage khara su phangle Mahak matau karamna siribano haibagi chapchabadi khangdre police na case ama lokhatuna thijin humjin ba hawbaga loina na asiba hakchang adu postmortem tawnana ba thabak pai khale postmortem gi report laglabadi kamdongna sikhibano haibagi langla langjin kharadi khangba ngamlagani hairi Miyamna COCOMI gi damag lepiyu Amit shah chap thengnajage me ahungi mifam da kari fireb lawgadage haiba hawjiktagi khanbiro COCOMI Miyamna COCOMI gi damag lepiyu Amit shah yauna India laingak thengnabagil thabak chap pangthoksage lagleba me ahum da pangthokadoriba miyang ge achauba mifam asida kari fireb lawba mathok tabage haibatu su hawjiktagi kumna khanthabiro haina COCOMI gi convener khurajam athawbana phongdokhre COCOMI na sinduna paring naina satharagliba lamdam asigi maikei da leiriba club maira paibi singa loina na pangthokpa mifam singi charuk ama oina ngasi sagonman community hall ngaikhong khulen mamang mandap khonghampat awang leikai to mayai leikai amasung sagolban thangjam leirakta pangthokhi mifam sing asigi saruk ama oina miyam da wangang laduna COCOMI gi convener khuraijam athobana hai sahi ani fazalaglaba Manipur gi irang asigi hojik oiragliba fibam asida miyam na tumin leithokpagi matam nate India lengang Manipur gi yelho furup sing maruwaina Meitei furup ta yenglagliba miyeng asida aikhoi isa kajanaba chapchaba warep lobagi tangai fadaba tanja adu lagle maduna tadano hanagum hamu leitholabadi aikhoi gi mikap tholakpada Manipur asi mitomna pankhiduna Tripura gi mataw oirakloi hainingai leite Mahana makhata araduna hai sahi asigi March nipan de Union Home Minister Amit Shah na Manipur gi highway singda free movement yahalagani haina laukthokhi madugi matung ina numit adumakta da national highway da miyamna chanamba thawrang su tawkhi adubu numit adumakta da kangpupi da mafam aduda khundariba kukesingna Union Home Minister gi wafam madugi mayokta thingba piduna nakal ani gi mayokta chawna irang thoktuna misimina amadi aso open thokiba thawdok laikre Union Home Minister gi wafam da tamnana singna duna chathakiba thawong adugi mathakta lengang nga si fawe action amata lawdana leiba khakta natana highway sing hangdokpa ngamdana dumak leiri amaromda kuki singna India gi mayokta thabak tawba aduga irang asibuna Meitei kuki ani gi marakta thokpa irang oina uhalaga Meitei kuki wari sanahana naba thawrang tawba Meitei singna highway sing chatkadaba kawbru thangjingna singba kagadaba kaya security forces singna thinglaga kahandaba masimangna India lengang kuki singbu sawgali haibasi mayek sengna taklabani haikhe Burma dagi refugee oina sanglakhiba mitop singna makhoi gi oiba tokhaiba lenga ama semgi haiba wakhalonda aronba agenda amaga loina na Meitei da landarakpani haina India lengakta hajin khanganduna makhoi sing asibu masa gi maramda halan kho haina taksinduna lagli Myanmar da popa ama disauduna Myanmar gi MP fawbo oiramba thanglian pau guite koba mioi ama Myanmar gi irang da mahakpu hatkani haina ki helakpadagi selaktuna kumjali singamaga samapan marfu tara da surasampu da changja fomloduna leirakhe mioi asi sumnagi sahi mari gi matungda India gi citizen ama oina sakhangduna India gi foreign passport na chingba paiduna lakhi masida sunatana mioi asigi lising makhada zomi revolutionary army haiba lalhulup ama lingkhatuna India lengakta suspension operation sugi yana cheron khuyek piduna ngasi fawba leiri asigumba kaya asida khangna tuminna leisileba India lengak asina Manipur maru oina Meitei singbu namthanana ba kuki sing sinaduna Manipur gi irang asi thonana ba sinbani haibada haiman ba thokloi pumnamak asigi yenglaga Manipur miyangi oiba chapchaba phirep ama lawjanana ba pandamda COCOMI na sinduna pangthokadoriba miyangi apunba mifamda mapung fana saugatuna Manipur kanbada isai sagi thongdang adu lawminna si haina mahangna makha takhi